Loyalam E-PAO tabi bakutimapu hitram susmitana namidangi pizari ahamda pantabi headline. Gwaltabigi Idpsingna Masagi khulda Changnaba Hotnabada security force ka Muknakhre mari Sokle. Sangai festival da bom langsinaba thorang lamba case tipiga mari leina de haina phongdorakli. Governor na IPS professional singa peace solution da miyeng thamlaga thabak tawnaba khanghankhrai. Pausandona pijari. Gwaltabigi Idpsingna Masagi khulda Changnaba Hotnabada security force ka Muknakhre mari Sokle. Lamdamasida Santi amasung ingtapa hanjelle haiduna sarkargi maikhaidagi Sangai festival pangthoklabanina Gwaltabigi Idpsing su ekhoi isagi khulda hanjenjarage haina ngasi ayuk Masagi khulda Changnaba Hotnabada security ga chawna Muknakhre. Security na tear gas cell amasung mock bomb singkapada IDP mari soktuna Yangang Popi Primary Health Center da laikanakhre. Idpsingna Sangai festival gi mayokta leptana changsilakpa khongjangi manung channa ngasi ayuk pung 13 minute 30 rom tabada Sawongbong relief camp lariba Gwaltabi khunau amasung Gwaltabi khulengi yamlaba Idpsingna Yangang Popi kaitheldagi Gwaltabi khulda Changnaba Hotnabada yamlaba state amasung Central Force ki kanguna Gwaltabi khunau da thatuna thamki loinana mafam adudagi handokhina ba khanganki adubu Idpsing aduna makhoigi Gwaltabigi khulda changnuna leiba yadrabasu khulda lehoriba makhoigi yum kaising adu kari phibam da leiribage habadu amuktang de yenge harabasu security force na thatuna thamkiba aduna maram oiraga nakalani gi marakta chawna muknaba thokhi loinana security force ki maikhedagi tear gas kaptuna mayam adubu tan khainabu honabada Imphal East Commando gi personal amasung Impact TV gi video journalist makhongda sokhi Thodogi matung tarakpada Idpsing aduna makhoi security na thatuna makhatana changsinba yadrabasu mafam asida asumuk leiragani haina Gwaltabi khunaugi jagada phamsindun leikhi Thodoga da security force ki maikhetigi mock bomb amasung tear gas kaptuna tangkhaina Hotnabada ITP mari sok asokapan nangduna Yangang Popi Primary Health Center da pukhatuna laikanakhi Thodoga dugi matangda IDP yaima amasung ibempisa kowi anina phongdokibada makhoibu security na mateng pangbigadra hairaga ahenba thawong kaya chathabasi pende makhoibu athubada Masagi khulda hanjinaba honabiyu haina phongdokhi Sangai festival da bom langsinaba thorang lamba case tipiga mari leina de haina phongdorakli Hauzi chathariba Sangai festival lisingani kunmanga bom langsinaba thorang toramba case tipiki keder ahum fare haina Manipur police na thadorokpa chirol amada yumpham oiraga pauchi amasung electronic media da phongdokiwa wafam asiga case tipiga hiram amatada mari lena de haina lopasigi secretary in charge information and publicity as mangalna thadorokpa chirol man hari Chirol asina makhatana haribana Manipur police amasung Assam Rifles na masida chenaba KCP FML gi keder ahum fare habadu da yauriba Imphal East ki okram chuthekdagi Lifetime Sonia chahi 13 tera sadokpom lekhadigi Salam Luwangum Etei Alice Ibungo chahi 12 amasung Wangjing Bazar dagi Handop Hopok Alice Azoi Alice Abungcha chahi 18 haribasing asi KCP FML gi keder amatadate Maitei Lanmi Nautiboy haina mingthonba Facebook account asibu party gi account natte kanagumba Facebook amasung adai social media platform singda maram chadana party gi ming sizinarabadi makhogi mathakta matik chaba khongthang lokhakani hari Governor na IPS professional singa peace solution da miyeng thamlaga thabak tawnaba khanghankhrai Manipur ki Governor Ajay Kumar Bhalana ngarang mahaka unakiba IPS professional tarada Manipur gi hauzik oriba phibongi matangda ningthina briefing tawraduna peace solution da miyeng thamduna thabak tawnaba khanghankhrai Governor gi maikedigi mahapu unaba lakiba IPS officers sing adubu taramno oladuna makoising aduna miyamgi interesta maru oina Manipur da makhoigi mathau pangtokpada yamna haithoi singthoina pangthoknaba appeal tawki loinena Mathau pangtokpada integrity amasung professionalism ngakna tawnabagi wafam thamladuna state asigi law and order gi phibam hena fagahanabagi damak kathokpaga loinena miyamgi seba tawgani habigi thajaba adu phungdokhi Manipur gi hauzik oriba law and order gi phibam gi matangda wafam kaya thamladuna hauzik thokliba kangluki irang asigi manungda ungkhatnariba community ani gi marakta IPS officers sing aduna athubada warushin ama puraknaba hodnanabagi thorangsing pakhanabasu khanghanki Paugi marak thatna Loyalam E-PAO tabiriba kudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu
Saibolda leiba army gi camp ta attack tawkhibadu condemn tawi haina phongdorakli. Sakhangdaba khutlai private ngarang ayuk Tengnopal district manung chanba Saibolda leiba army camp ta attack chathagibadu Momi Union Manipur na akan mawongda condemn tawi hari. Union asiki cherolamana haribana asigumba hingsa gi thawong sing asina security force ki personnel sing gi punsida khudong thihan batanatana icham chamjana leijariba khunja sing da su hena khudong thiba mayokna hali asigumba santi tangdo leitaba amasung akiba pokhan ba thodo asi yaningde maram aduna thodok asigi matangda mari leinaba authority singna thijinduna mathau taba thabak sing paikhapiu loinana Karagumba amatana hingsa gi thodok sing asi makhatana chathabiganu Sakhangdaba sing adugi attack aduda asokapan nangkraba sing amasong aki akhang mayok nariba khunja sing adugi damakta solidarity uli lenana army authority sing nasu khunja sing amasong miyamgi khalaga makhoyi kem adu khulgi wangwata leba safagada mafam amada hongdokhina basu apil tawri hari Indo-Myanmar border gi pillar number 173-172 gi marakta nauna trade hangdokna ba thorang paikhat pa hokre India amasung Myanmar lebak anigi marakta cross-border connectivity amasung economic cooperation hengathanaba anoba khongthang kaya laukhaliba asigi manung chana Second World War gi matamda maru oiba military supply route ama oiramkhiba itihasik oiraba Stewell Road asi maru oiba trade corridor ama oina India na semgadaba thorang paikhatpa hokre India gi maikadagi Indo-Myanmar border gi maru oiba jaga singda border fencing khabagi thabak chathabaga iroinana hairiba trade route asi semgadaba thorang sing pakhalakibani India gi maikadagi hozi Indo-Myanmar border gi pillar number 173 amasung Border pillar number 172 phawgi kilometer 7.3 sangba lamkhai gi saruk sing khabagi thabak yamna kanna chathari India na nauna paikakadoriba trade corridor gi saruk ama oina hozik fencing khabagi thabak chathariba border pillar number 173 amasung 172 anigi marakta security singna ningthina control tawraga gate taruk hangna ba thorang thori Masi maru aina trade kamari lenana gari lanthok lansin tawnabani Second World War matamda military supply route ki oina siznarakiba itihasik oina Stewell route asi India amasung Myanmar lebak ani maru oiba trade route ama oina India na semgakadoriba asiga mari lenana land port ki damak survey amasung land allocation gi damak pumloi loire hariba mafam asida custom gi mathau taba infrastructure singsu semga sagatpa loire hari Mahairoi singi mama mapa sing yauna protest sathakrai Thobal district ta leriba Langmai Thet upper primary school gi award po adjusting athubada hapiu haina ngasi school asigi Mahairoi sing mama mapa sing school management development committee gi miyoi sing yauna protest sathakrai Khongjang aduga mari lenana school management development committee gi maikidagi ami bom chana phongdokibada class 1 dagi 8 fawa leriba School asida subnatagi oja mari khaktamak lei oja suna leitaba asinam aherui sing takpi tambida bohonabada ka amada amukta class ani punna class tawsu yaure paramaduna hiram asida sarkar gi maikidagi miyeng chambiduna awatpa oja sing athubada thabira u haiki miyoi taru lupa koti amaga lak yankhagi heroin kilogram mangaga konana phagakre Directorate of Information Sub Journal Office na Mizoram amasung Gujarat ka ta thiba humagi thabak chathabada heroin powder yauna atei potlam kaya fagat pangamkhre Mizoram police na narcotics drug and exotropic substances eki makhada miyoi taruktagi lupa koti amaga lak yankhagi heroin kilogram manga fagat khibagi thagalakhiba FIR adu Information Directorate na thiba humagi thabak chathabada maduda sel oina lupa lak humputaruk digital device sing amasung bank account sing fagat khi hari Information Directorate na methamphetamine drug sungbada changba potlam sing asi lebak asidagi Myanmar dagi drug sungpham singda puthokpani Myanmar da drug sunglaga matungda Myanmar dagi Mizoram fauraga Bharat ki mafam kayada drug pusilakpani habisu khangmangam le hari Namit mangani gi manungda lambi koilas hadrabadi taktholagani haina phongdokkhre Wangjing Hairok Lamkhai gi New Market mapagi lambi matek asi namit mangani gi manungda mari leba singna koilas thaduna samjindrabadi tawthoktuna lambi thingjinbagi khongjang changsilagani haina New Market ta kaithel phamlebi ima ibal singna lauthokre ngasi Wangjing New Market Management Committee ki President Maibam Ibem Chana kaithel asida phongdokhiba pawgi mifam amada phongdokhibada Wangjing Hairok Lamkhai da leriba New Wangjing New Market mapagi lambi matek asi asuki matik phibam soklaba lambi ama oire
ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯐꯠꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤ ꯎꯐꯨꯜ ꯀꯥ ꯍꯦꯟꯅ ꯆꯦꯟꯕꯅ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯍꯜꯂꯤ ꯁꯥꯏꯀꯜ ꯊꯧꯕꯗ ꯐꯥꯎꯕ ꯎꯐꯨꯜ ꯊꯣꯛꯂꯦ ꯅ꯭ꯌꯨ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥ ꯏꯕꯦꯜ ꯀꯌꯥꯁꯨ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔ ꯇꯥꯟꯗꯨꯅ ꯍꯤꯡꯅꯕꯒꯤ ꯎꯄꯥꯏ ꯑꯣꯏꯔꯤꯕꯅꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯑꯁꯤ ꯎꯐꯨꯜ ꯀꯥ ꯍꯦꯟꯅ ꯆꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯂꯣꯛ ꯈꯨꯂꯥꯏ ꯇꯧꯕꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯎꯐꯨꯜꯗꯒꯤ ꯄꯣꯛꯄ ꯂꯩꯅꯥ ꯀꯌꯥ ꯅꯥꯗꯨꯅ ꯄꯣꯠꯐꯝ ꯐꯝꯕ ꯉꯝꯍꯟꯗ꯭ꯔꯦ ꯂꯩꯇ ꯂꯥꯏꯔ ꯈꯔ ꯀꯣꯛꯅꯕ ꯅꯣꯡꯃꯒꯤ ꯄꯣꯠ ꯈꯔ ꯇꯦꯛꯆꯔꯒ ꯌꯣꯜꯂꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯝꯕꯤꯒꯤ ꯎꯐꯨꯜ ꯃꯔꯛ ꯑꯁꯤꯗ ꯀꯩꯊꯦꯜ ꯐꯝꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤ ꯀꯣꯏꯂꯥꯁ ꯊꯥꯗꯨꯅ ꯁꯦꯝꯗ꯭ꯔꯕꯗꯤ ꯂꯝꯕꯤ ꯇꯧꯊꯣꯛꯇꯨꯅ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ ꯒ꯭ꯋꯥꯜꯇꯥꯕꯤꯒꯤ IDPsingna ꯃꯁꯥꯒꯤ ꯈꯨꯜꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯃꯨꯛꯅꯈ꯭ꯔꯦ 3 ꯁꯣꯛꯂꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗ ꯕꯣꯝ ꯂꯪꯁꯤꯟꯅꯕ ꯊꯧꯔꯥꯡꯂꯝꯕ KCPꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯒꯚꯔꯅꯔꯅ IPS ꯄ꯭ꯔꯣꯕꯦꯁꯅꯔꯁꯤꯡꯒ ꯄꯤꯁ ꯁꯣꯂꯨꯁꯟꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯊꯕꯛ ꯇꯧꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ